둘이 담배 잡아 손 잡아 손 잡아 mayam khongcha chana manipur pumbagi chana ba tawdun khotna tawlujida mayam oigera panan oigera maitai oigera any jati community oigera thong loi lolam gidam ni mai ben tawlujing je yam chumdo khong khamisi sidega tawlujing je yam daga usit thawai da bagi mong da moina tawlujing je masidi yaro da poni ko aduna mayam chekchina thong lola laga na moina tawlujing je yade abdum khangal laga tawrba mayam ge khongcha sida saruk ya ga da aduna video je share tawchal lam hendra